Ngasigi oiba tongan collection khara miyam da khudol tamjige Manipur Leingakti Lairarabi Ema ni haiba adugi phibamda adumak leigadoribra Kirti Sakra piragani lauktokiba Captain Lalrino Madadi Mizoram Leingakna lupa lakh tara piragani laukthokre Bir Sakra piragani lauktokraba Imphal Eastki Kaikhudagi Squadron Leader Rizwan Malik tadi Manipur Leingakna karimata piroidra haiba wafam asina ahan boina miyam da khudol tamjige amasong video asibu miyang tabiri bapunamakpu taramna okchabaga loinana ikai kumna buchari Thasigi taraga manga August taraga manga 2025 irai numit pangthokiba leba asina ningtamba phangbagi chahi humdra mapalak suba common thoram numita leba asigi president Draupadi Murmu na leba asigi damakta kathokpaga loinana mathok pangthokpa tongan ba service singi officer personnel singda gallantry award pinanaba khangatpada Manipur gi Imphal East district ki Kaikhudagi Indian Air Force ki squadron leader Rizwan Malik tasu Bir Sakra piragani haina laukthok President Draupadi Murmu na leba asigi service sector da khwaidagi wangba ahum suba thaki award asi pinanaba Indian Air Force ki tongan ba rank leba officer mapan gi maming laukthokpada Rizwan Malik ki maming su yorokibani hausig lakliba wafam de ningtam numit ki thauronga mari leinana President Draupadi Murmu na thauna phabagi manasing bigani haiduna laukthokpada mari suba para security force ta captain oiriba Mizoram gi Larinoma Salotasu Kirti Sakra piragani haiduna lauthokibani officer personal singi manungdasu Mizoram taki officer ase yaurokhi aduga Mizoram gi oinasu thauna fana mathau pangthokpagi dama Kirti Sakra phanglagadaba miyoi captain Larinoma Sailona oikhi president na lauthorakpada mahaki maming yaurokpada haraubana kham thenglaba Mizoram Leingakki mekaidagi su lupa lakh taragi sanpham piragani haiduna lauthораktuna naha oiriba captain asibu pungning thagotki adubu Manipur gi oinadi Bir Sakra phanglagadaba Rizwan Malik ki damak Manipur Leingakki mekaidagi ngasi phawbada thauna faba Indian Air Force ki squadron leader asigi damak wafam amata phangdorakpa leitri chumna khaki MLA ama yauna lanai lup kharana harawa phongdoknarakpa khakta ngairi adumoinama ngasi nimidang pauksi amana Rizwan Malik ki apokpa Haji Hafiz Uddin Khan chahi mudraga telephone da sanakiba wari amada ayhat ki icha punna marini masugi manungda ichanupa ahum amasong ichanupi amani ichanupa ahumgi manungda Rizwan Malik nupa da iton ba ichanupa ni mahak kizidagi class 1 phawba Jalin High School da mai masing tambagi lambi da khongdarakhi class 2 dagi 5 phawba Chingmairongi Don Bosco School da tamlaga class 6 dagi Sainik School Imphal da tamlakibani school asida class 12 pass tawraba matungda National Defense Academy NDA da makhatana graduation gi chahi ahumgi course mai pakna tamduna pass tawkhi aduga kumza 2014 da Hyderabad ta leiba Indian Air Force ki academy da makhatana tamtharaklaba matungda kumza 2015 da Indian Air Force ki training pass tawraba matungda ihan hana flying officer oina join tawkhi aduga chahi ani surakpa kumza 2017 da flight lieutenant da promotion phanglaga matung kumza 2021 da squadron leader oina promotion phangkibani mathangda markpu promotion piraklabadi wing commander oina pirakadabani hairi adubu Rizwan Malik ki hauzik posting mafam kadaida leiribagi hanglubadadi security gi oiba section thorang lokatnaba khangalakpana mahaki posting gi mafam haidokpa nungaitre hairi aduga August taraga mangada pangthokiba Independence Day ki thoramda Defense Minister ga loinana saruk yaminaki amasong photo naminaki hairabasu security gi oiba maram singdagi photo sing adu phongdokpa nungaitre aduga mahaki apokpi mama Ala Jawan Wahida Ramanna housewife oizarabasu Rizwan Malik ki apokpa oiriba Haji Hafiz Uddin Khan di Manipur Leingakki Horticulture and Soil Conservation loisangdagi kumza 2016 dagi Deputy Director oina potharakibani hairi makhatana Rizwan Malik mayum palabra hanglubada mahaki apokpana hai mahakumza 2020 dagi Manipur da COVID-19 gi laichat mayoknarakpa hauraklingai manungda mayum pale haujik tha taret suraklaba masunupa ama phangjare mamong nupisu Kaikhudagi ni haiba wapam phongdorakhi amaromda Mizoram Leingakna Captain Larinoma Sailoda Kirti Sakra piragani haina laukthokibaga panthadana Mizoram Leingakna su mahakna leibaki damak mathau da pungning changduna kathokibaga loinana mathau pangthokiba adubu sakhangduna ikai khumnaba utpa oina lupa lakh taragi sanpham mana oina piragani lauktokrabasu Manipur Leingakki mekaidagi di Rizwan Malik ki matangda ngasi nimidang phawbadadi wafam amata phongdoktri hairi makha satarakbada nungtil pawse gi chifong ama oiriba kangla pawdagi lokhotcharaga thamjige Aadhaar amasung voter ID makhatana citizenship proof document oiraroi smart citizenship card chanaragani hairi leibag asida hojik chanariba Aadhaar card voter ID natraga ration card ase leibag asigi citizenship ama oiri haibagi
haibagi proof pibada matik sadaba ama oibana government ki makaidagi anauba khongthang ama oina atuba matamda smart citizenship card launch sanaragani hairi pawgi source asina makata na hairi bana leibak asida Aadhaar card voter ID amasong ration card na chingba hawdokrabasu tongan ba government ki database kaya ama huranba amasong fake identity card kaya sabagi tawdok kaya thengnaba asina document sing asina kadai pawba citizenship amani haibagi proof piba ngamlibagi haibagi achawba wahang ama oire maram aduna data huranba amadi fake document kaya sabagi thengnariba problem sing ase laksinanaba amasong India citizen singi oina secure oiba identity system ama thamnabagi damak central government ki makaidagi anauba khongthang ama oina smart citizen card ase chana hanabagi khongthang ase lokhalakibani Aadhaar card ase yan hana chanaba haukiba matamda citizen singi oiba secure document ama oina launakibani adumakpu haukiba matam khara asida Aadhaar data leak oiba yauna fake Aadhaar center kaya ama hangdokpaga loinana ain kaina sangsilakpa michok kaya ama sasinaba Aadhaar card kaya paiduna lebak asigi citizen ni haina claim tawba kaya yaure maramaduna Supreme Court ki oiba directive kaya leiragasu Aadhaar card ase lakadawriba census amasong survey asida citizen amagi final proof oina sakhangba tawroi Aadhaar card natna voter card ration card natraga pan card na singba singsu lebak asigi asengba citizenship amani haibagi document oiraroi lebak asida ain kaina sangsilakpa miyoi kaya ama irai laina fake Aadhaar card passport amasong birth certificate kaya semlaga paiba yaure adumakpu lebak asigi citizen kaya maruoina general category singda yauba birth natraga caste certificate na chingba maruoiba document kaya amasu paina dabana citizenship pibada problem kaya amasu mayoknare maramaduna problem sing ase solve tawnabagi damakta central government ki makaidagi lebak sinba thungna pangthokadoriba census amasong survey gi processing ase loiraba matungda smart citizenship card launch tawragani hairiba card ase lebak asigi citizenship ni haiba khanglaba khaktada issue tawragani hairiba document asina Indian citizen ni haina proof tawnabagi final document oiragani hairiba card ase atopa sing saba ngamdanaba yamna secure oiba maongda modern amasong technology sizinaba I-card ama oigani smart citizen card sizinaduna identity verification chataba asina hena transparency amasong secure oigani hairi hana chanaramba Aadhaar card asina banking amasong atai financial transaction singda sizinagani voter card na voting khaktagi oina sizinagani ration card na public distribution system dagi chana thaknaba ration amasong atai polam sing lawbada sizinagani aduga pan card asina income tax ka mari leinaba thabak singda sizinagani hairi Makhatana Khousabung da POMPI gun plan tawbada chenabasingi matakta Manipur governor na akanba miyeng changadabani hairi haukiba sagolsel nimitta Khousabung kuki police personnel singi thawaisin makhada POMPI gun plan tawrambagi thawng adu khonchakhul Beles authority na akanba maongda condemn tawi thawdo aduda C158 CRPF personnel singsu chenai haina maral siraduna chenariba personnel sing adugi matakta disciplinary action lawgadabani Manipur governor yauna human right organization singnasu asigumba miyoibagi hak khungawnaba amasong sumdaba thawng sing asigidamak chapsaba justice pangangadabani haina demand tawrakli khonchakhul Beles authority gi makaidagi leimakhong police station da leiba kuki police personnel sing amasong C158 ki CRPF battalion na chathakiba unprofessional amasong unethical oiba thawng sing adu akan maongda condemn tawi sei asigi mekunda su hairiba khul adumaktada asigumba thawdok sing chathaba laikhre leimakhong police station da leiba kuki police personnel sing amasong CRPF ki personnel sing aduna khul asida country made SBBL gun plan tawraga khonchakhul area dagi recover tawri haina aranba claim tawkhiba laikhre thawdo ase santi oina amasong lobu ikai khumnana ngakna leijariba khul asigi mingchat thiananaba khonabada natana kangluk irang thonaba khonaba thong amani civil area da khuchu khulai sing plan taw bai ba se lebak asigi rule of law da hakthengna threat tawbaga loinana state institution sing da miyam gi thajaba du mangnaba khonaba thausil ni hairi